ngasi numida waram phone ki tuan tuan manipuri sifong digi ahanmada kanglai paki maira digi speaker Satyabrata na Luchingduna MLA nipan laikha ge lambi satuna Sirulili festival yaururaga Imphal da halakri me kundagi pangtokpa hokhiba Sirulili festival sarug yanaba invite tawrakpadagi Manipur Legislative Assembly gi speaker T Satyabrata na Luchingduna ngasi MLA nipan roinana laikha ge lambi de urkul tamna mai pakna satuna Sirui festival sarug yakri loinana speaker amadi MLA singi mekeri gi Sirui festival gi damak tengbang oina bulupa lakh manga gi senpam festival shili langli besna kusna khri Sirui festival asi saruk yaram laba matung speaker na Luchingduna timasi ngasi Imphal halakri Manipur thokriba sai ani helaklaba lal asigi manungda laikha ge lambida akia khang leitana thauna leina satpa ngamkhiba bisi Manipur gi speaker amadi MLA nipan oiri ngasi ayuk pung 3 taba matamdigi urkhul gi damakta Imphal thadoki khongsida sida speaker ga loina satmina khiba MLA adudi oripok ACG case ragumani hairok ACG MLA Dr. Tes Radesham thanga ACG MLA T Robindro mayang Imphal ACG K Robindro Kairao ACG MLA Rameswar Maite amadi Ketrigao ACG MLA Seknurul Hasani speaker na Luchingduna ngasi Sirulili festival saruk yanaba Imphal urkhul paringasi da security ki akanba section thorang mapung phana sakotki lakhotki Indian Army ki Nifugamari Brigade ki kangbuna asabu thaudang logduna ngak senba du da Manipur Police IRB amadi atai security personnel sing saruk yaduna ngak senba ki thabak mapung phana pekki Kongset asida yamna apian mama oiribadi speaker gi team masin ahan bada yang pokpi yoba matamda mafam madura masing yamlaba naga singi nupa nupi amadi pakhang leisabi kyan tholaktuna speaker amadi MLA singbu haraute yamna oki masigi matungda yang pokpi gi Mahadev yorakpa matamda sumasing yamlaba naga gi nupa nupi myam tholaktuna speaker bu amadi MLA singbu amatu oina oktuna naga amadi maitegi masilmana oibi aset pamari edu mayek sing oki masigi matungda honung yorakpa matamda sumasing yamlaba naga gi khunja nupa nupi kya tholaktuna speaker amadi MLA sing haraute yamna oki mafam adura mikup khara samin thakminaraga loiraga harauna lengona duna masin mana oibigi nungsibadu utki haidi ngase pung 12 makhai rom taba matam speaker TS Satyabrata na Luchingduna MLA gi timadu miyamna haraute yamna oki ngasi Sirui festival adu speaker TS Satyabrata na sibcase oina sarugya duna thorom pangdoki thauram aduga madi lainana sibcase ki role piradun speaker Satyabrata na phungdokhibada Sirulili festival sida sarugya na bagi damakta mag amasum MLA singbu invite tawbiraktuna sarugya ba phanganba sigi damak Shililang ni besing mutaka papungdoki loinana maite emus naga phurup ani gi marakta yalongai digi hauna masin mana oibigi lainari ba aset pamari gi matangda speaker na wapum kya phungdoki loinana maite gi lohongbagi thoramda irumpi amadi umanglai haraubigi thoramda tangkhul nurabi haiduna maru eba thoram ama oiduna lakliba sina maite amadi naga phurup ani gi masin mana oibigi aset pamari edu taklibani loinana urkhul gi hundungda Manipur gi ningthau Oikhiba kya gi nungda taba khungur ngasi phauba ningthina ngak senduna thamliba sinasu lamdamasi gi amata oiba asetpa mari edu taklibani amadi tungi mirol singda mayek singna khanganba ngamgadoribani haina saphongdoki atopa pawmana Kokomi na kauba pung nifuga nipan gi general strike mai pakna sataki kokomi gi warep sing pung nifuga nipan gi manungda lengang na pangthoraktrabadi miyam khusamna dun akanba khongjang sangsilakadori ngara amasung asigi lona ba hingdigi kokomi na Manipur pumbada tawkhiba pung nifuga nipan gi general strike manung mapung phan satari pung nifuga nipan sigi manungda Manipur lenga ki chief secretary security advisor amadi BJP resign tawgadabani haina kokomi na akan mamongna taksilakli pung nifuga nipan ki general strike asina maramoiduna ngasi Manipur pumba khuntaklan sibaga manaba haibadoiki Manipur ki konungoriba Imphal sahar manung amasum akoibada lairiba kaithel sing amadi dukan sing thong amata hangnakhidi lenga ki loisang singda karmasari sing office kanabagi sang atuki matik hantakhi national highway state highway amadi intervillage road na sing mara passenger puba gari sing amadi atai lainai gari sing senakhidi general strike asina konsindaba essential service amadi lining laisonga mari lainaba thabak singdadi athingba lekhidi loinana Sirui festival saruk yaba satpasing general strike asina konsingkhidi pung nifuga nipan gi general strike asina Manipur gi Tampaki district headquarter amadi atai mafam sing khontaklan sibaga samanaki mafam kya miyam thoktuna lambi thingbi khongjang sangsingki
General strike manung na pamdabagi thawdok thokpagi pawdi laikhidi hiram asigi matang na ngarang kokomi ga satminari ba tungan ba lup ki lusing ba singyauna lamphel pat leiba lup asigi office ta pawgi mifam ama pangtoki mifam madru kokomi gi convener khuraijam athauban hai hauki pa tangkun sirulili festival gi paulo basat pawmisingna tong MST gi bus ta thari ba manipur haibu hoye du mu thatlo natrabadi satpa yaro haina Goltabi check post mathau tawba ma regiment gi personal sing sataki ba thawong adu akan mamong na kanem tawi thawong adu manipur gi miam adu ki matik pendi oirakli ba phiwa masiga mari leinana kokom executive committee amadi consultative committee gi mifam ama pangthok tuna tungan mo warep kya lokhi warep sing adu gi manungda ngarang amasung ngasi lona ba ihing nongyai digi manipur pumba general strike lakthokpa yauri aduma po sirulili festival satpa madi atai essential service ki general strike na konsiloi habisini Amarum the Manipur State Transport ki bus to Manipur haina thaba banner lakthoklaga satlanabagi warep lawda sienaba singamadi asigumu warep ama loki bigi texak punamak lawraga governor na pungni fugani pan ga manungda sengdokadabani loinana Manipur gi identity de singnaba warep loki bigi maramsu mari lainaba authority na miyamna marik sumna thamgadabani masiga loinana Manipur lenga ki chief secretary security advisor amadi DJP su pungni fugani pan ga manungda resign tawgadabani haba warep singshi yauri Kokomina lawri bu warep singa si pungni fugani pan ga manungda thabak to onthorak trabadi Manipur miyam ga puna khongjang sangsinanaba miyam siam sanar laibiyo makata ba kari khongjang sangsin ga dagi habadu kokomina lakthorakani loinana Manipur gi president rule lakthokadabani habisi miyam gi apun ba khulaw oina hayeng dagi lawmina sehanis kokomi gi kanmina na phungdoki amaromdana Manipur gi sakhiba tata truck ama West Bengal gi Malda da lupa crore taret ki heroin gi kona na fari Manipur gi nung roller puduna West Bengal gi Malda tamna lakpa truck gari mangarang special task force STF Bengal police na lupa crore taret ki biloi gadaba heroin number 4 kona na fari heri paus nai Manipur gi West Bengal gi Malda tamna nung puraga lakpa tata truck ado national highway 2F paringi Malda yagudaba pandu manakta Bengal Police ki special task force ki kangbun Yaokhide me kun ga mathu yum sakasha numita khamduna sek tabu matamda number 4 5.605 kg si tuan ba packet sing da hapnaga gari driver gi sit makhala losilaga puduna leirama thingna khibani hari Manipur gi nung puduna lakpa truck gari edu West Bengal gi Malda ga mayada leiba Kaliasak tamna lakpani amasum Bengal Police ki kangbu adu singnaba leibadigi khamduna sek tabu matamda lupa crore tare rongi number 4 asi phangmangam khibani hausi phawgi oina di drug ka konaba pharaba miyoi singa dugi maming matha amadi gari gi number nu singba Bengal Police ki mekeri gi khangalak palaitri Priyas NEET Biology Sangai Pro NTA NEET UG Biology ki admission hausari class 12 thakraba mahiroi singi damak lakliba NTA NEET UG 2026 ki thani pan gi target course pizari hadiba class singa simatik sana sahi nipan hina takpade NEET Biology de experience lairaba faculty singa takpigani aikoi na pizari ba khudong saba singa du extra reading material sangraba si yana ba morongda basic concept mamutana takpigani easy memory tricks weekly regular test series PYQ analysis mock test na singmani equip smart classroom facility Supizari lakliba megi tangkun ga mapan gi class hausaragani yamna nuwairiba mana internally displaced person IDP samadi relief camp de lariba satra singi oina di phi lawzaroi haujimak lakpiduna mingchan bi Riyas NEET Biology Sangai Pro FCI road opposite power house ta lakpiduna made ekogi contact number 7005534385 natraga 7005376151 da paw phobiro amaromdana Ngaranumidang BJP ki MLA kunrom na sarug yadun anobolenga ama siyam na bamipam pangtokri. Chief Minister Oiramba N. Biren na Chief Minister Pam Thadokraba matungda Manipur da President Rule thamjilakpa tha ahum henjilakhiba galoinana lamdam asida thokliba thawdo wathok singamadi haugjik phawbolenga ama siyam ngamdana leiriba sigi matangda ngaranumidang BJP kaktagi oiba MLA singi mipam ama pangtoktuna wa khanakre hari Kanglaipa ki Mayrana phangba pawgi source ama ki matungina di ngarang numidang pung taruk taba matamda Nauria pakhang lakpa kendra gi manung sanna langthabal phura makhongda leiba yumthang sanapung BJP ki MLA singyoeba mifam ama pangthokibani hari numidang pung tara henba phawba pangthokiba mifam aduda BJP ki MLA singi manungda MLA kun saruk yaki duga MLA kharana mifam adu saruk yana ba thorang torom labasu khudakyoeba tangai phadaba asinba leiba maramna oiraga saruk yaki hari
पाउगी सोर्स असिना मखा तारिबदि बीजेपी की MLA सिंह अदुना मरु ओइना लमदम असिगी मियामने MLA सिंगी मफमदा करी करम मियेंग थमली मियामने MLA सिंगबु करी तहोनिंगली हाइबा वाफम अहानबो ओइना पुथोक्तुना यामना कुपना खनखि मदुगी मतुंगदा हौजिक लमदम असिदा थोक्लिबा तुआन इशू सिंग अमदि सिरुलिलीगी पाउ लौबु सतु पाउमी सिंग तोंग मणिपुर स्टेट ट्रांसपोर्ट की बस सिक्योरिटी न लंबी थिंगदुना संगन खिदबगी मतंग सुकुपना खनखि हाइदि मिफम अदुदा बीजेपी की MLA सिंगी मरक्तगी वाई केमसान TS बिश्वजित हाइस दिंगोन सिंगबु हानगी लेंगाक कैबिनेट मिनिस्टर ओइरम सिंग सरुक याखि हाइदि बीजेपी की MLA सिंगी मरक्त हानगी मिनिस्टर N बिरेन अमदि TS बसंता TS राधेश्याम सिंगबु MLA तरारोमनि सरुक याखि हाइदि मिफम अदुना अथुब मतमगी मनुंग अतोप पॉलिटिकल पार्टी की वखलोन मानव MLA सिंग अमदि ngrangi मिफम अदुदा सरुक याब ngamkhidaba MLA सिंग यावना मिफम अमस पांथोकनबा वाखनखि अदुबो अतै करी करंबा अहेनबा वाफम सिंग खनखिबगी हाबदि खमंगमद्रि पनमयावदि हौजिक लमदम सिगी मियाम अमदि CSO सिंग वखलोन मानव MLA सिंग अमत ओइना पुनसिंदुना मखोइगी मरक्तगी लुसिंगबा म खंदुना अथुबदा लेंगा सेमगदबनि हाइना तक्सिंदुना लैरिबनि करीगुमा मियामगी अपाम्ब सि थबक ओइना पांथोक्तरबदि मियामगी मिहुत ओइरिबा MLA सिंगी मथक्ता अकनबा खोंजिंग संगसिलकनि हाइबसु लैरिबनि अमरोमदना जेनिम्स डॉक्टर तमलिबा सिंगी कोर्स फी लुपा लाख अहुमद हेंगतखिबगी मयोक्ता पुंग हुमद्रागनिथोइगी स्ट्राइक संसिंख्रि जेनिम्स डॉक्टर तमलिबा कोर्स फी असि मरम चादना लुपा लाख अमदगी लाख अहुमदा हेंगतखिबगी मयोक्ता जेनिम्स इमरजेंसी लाथोक्तुना OPD अमदी अतै थबक थरम सिंग पुंग हुमद्रागनिथोइगी ओइबा स्ट्राइक तौदुना खोंजंग संसिंख्रि डॉक्टर तंबगी कोर्स फी असि हानगी डॉक्टर सिंगी ओइनदी सही अहुंगी लुपा लाख अमा लौरमनि दुबो हंदक सब मानब कोर्स असि फी असि लुपा अहुमद हेंगलखि अदुगा डॉक्टर सिंगी स्टाइपेंडदी करीसु अहुंग लेति मसी चलिबसे असि फेब्रुवारी थादगी खनबियु अमदी हंदोकपियु हाइदुना मरी लेनब सिंग तक्सिंदुना लाखिबनि हाइना रेसिडेंट्स डॉक्टर एसोसिएशन ऑफ जेनिम्स की खोंजंग संगसिलिबा डॉक्टर सिंग फोंदोरखलि डॉक्टर सिंग तौरिबि स्ट्राइक असि मरी लेना थारिबा पुंग हुमद्रागनिथोइगी मनुंग करीगुमा पॉजिटिव ओइबा रेस्पॉन्स पिरक्तरबदि हॉस्पिटल असि इमरजेंसी फाव यावना अथिंग खोंजंग संगसिनगेनि हाइनासु फोंदोरखलि त्यांतन असुमना म्यामना थमजरमगे दुगा हौजिकोइनदी म्याम पाउ मतांग असे लुसिनजरगे अमसु मखाता वानोबा अपडेट म्याम पुनंगा मिनेसेना चैनल सिगी मेकेरिगी म्यांगफमदा मखाताना थमजरि।